मणिपुरी वारी पांबी सेनेना ताबीरिबा पुम्नमकबु अमुक हन्ना तराम नोक्सरी ngasisu mahusagum ताबीरिबा मयामगिदमक्ता ngaiak pothananaba haiduna anauba wari masa ama poduna laksari wari masa asigi maming pocket radio taminarasi wari masa pocket radio sumdaubani bema अखोई अनी कैथेलदा पोचई थांगदुना हिंगजबनी असित अवांथागी अखाक अराउ मरक्ता कैथेलदा यारेकपसे अहलगा ओइसिलकपनी ओंथोकना तैसाखिद्रे अखोईगी संजफम अमतंग इबे मनपिना बियो हाइजगे लाक्सबनी मोताई सुदाइनबा सकफम सिंह सेटलिबा लेकना थागतलबा फिरोल सिंह उबदा हानदगी मई हौरमलबा मंत्रीगी इबे मदुना याकना खाकथरई हई नोइगुंबा अंगाउबा लिसिंग लिसिंगनी लैबाक असिदा लैरिबा लोइनमक युम पियु हाइरक्लबदी कदाइदि कोलोनी चलो चलो आई थबक सिल्ली वाथी वारेम तौदुना आइगी मता मांगनगनु मखुत अनि लोनरमलगा मरु लुक्थना थोरई कंगला पाक्ता हौरिबा मना पुंगबा उपाल अमगी मखादा मखोइगी पोथाफमनी नुमित खुदिंगी मफम असिदा अयुक्की मथौदांग पांथोकलमलगा मखोइ अनि पोथारै मखल मथेलगी वारी सिंगबुल लिनै अमुक नोकमिनै अमुक कपमिनै नोंगमता थानबा लैते नुमित अदुददी मखोइगी अमनबा वारी सिंग अदो हौदोकनखिद्रे इबानीबु अंगाउबा हाइना सई थांगलकपदो नंग साउनिंग्ब्रा इताउ कन्हाई कदाइदैनो आइदि ngसाइदगी मागिदमक कपलिबनीने इताउ ए कमदौना अदुक हौना खंगदबीदुइदमा मसादो लैना अमा नारे इताउ साथीखरबजानी तोमालना संगकनाना कैनो हाइरिसिबो डॉक्टर माइबा कैसु वाटपा नतेना डॉक्टर माइबना खंगदबा अरुबा लैना मयाम अमना नाबा मी लैबाक असिदा मसिंग खंगदना लैरि पोटनी कदाई बेरी याउरिब्रो अमता थक्के वाबना सोरगा से चनिंग चमांग समनद्रे बेरी मसै अमतंग मई चाखिबदा तोमाल कन्हाईगी बासोल हाइनरिबनी कैथेल फंबी सिंगना अहानबगी मैखु कामथोरकपदा कन्हाईना असौ असांगदगी अखोइगुंबा पिक्ता पिक्लबा मी मसा लाख लाख लोइनरिबी इबे मदुना मी अमदा करम्बा वंगांग संगांग गांगनी करी व्यवहार उठकनी खंगफम थोक्त्रा मानी चुम्मी नुंगतीगी रेडियो पाउदा युम लैजदबसिंगबु खुंदा लैता हनगनी लैबाक अमगा अमगा टेंगबांग नननबा हाइदुना लाउरिबसिंग अदो मागी सना संगायदो रेडियो टीवी खबर करी वातुना तारोइदौरिबनो कईसु लैतबा अखोइगी संजफम मसेत अमतंग नीरुबदा माना मखोइदौ हेक थिन्ना साउरिबा मदो लैनानी साथीख्रबा तोमाल वांगांगदे कुइना खंथरगा मंगक नोमलाई सुम्मी मदु लैनानी कोना खनरसी ngaihaktang tingthoksina मकोक्ता येलंबा मफुट मफुट तालबा कोक्सेट सिंग अदो लैमाइदे तिंगथोक्लगा अनिमक पोथानबा होनरुई ममित सिंग अदो उइसिल्ली अदुबो कोक अनि एदुदी मंत्री की मेम साहेब की लैना की होरकफम थीरी लैरे हे इताउ कन्हाई की मनंगल नोमलगा तोमालना हैरकपनी अफिंग अफाई ओइना कन्हाई फुक हौगतली हंगी हा करीनो इबे मगी लैना की हौरकफम मदो खंगलबनीना लायेंग बसुंगमलनी ngaingamdana kanhaina kari kari kamdौना नो हाइरो ने इताउ नंगबो आई मागी दमक आई थमोय से कपलिबनी लैबा की ममा सकलबी मंगोंदा साथी क्रब लैनाना नाबा हाइबसे अखोय अनि सुमांगजुद्रो
ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥꯅꯤ ꯏꯕꯦꯝꯃꯅ ꯋꯥꯕꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯏꯇꯥꯎꯗ ꯅꯠꯇꯦ ꯅꯊꯃꯣꯏꯗ ꯀꯞꯄ ꯍꯩꯕ ꯑꯩꯁꯨꯅꯤ ꯇꯣꯃꯥꯜꯅ ꯉꯥꯡꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯀꯟꯍꯥꯏꯅ ꯆꯩꯍꯜꯂꯛꯏ ꯋꯥꯆꯣꯏꯗꯨ ꯇꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒ ꯐꯅꯤ ꯁꯠ ꯍꯥꯏꯌꯨ ꯔꯦꯗꯤꯑꯣ ꯌꯥꯝꯅ ꯄꯤꯛꯄ ꯃꯆꯥꯗꯣ ꯃꯗꯨꯃ ꯂꯩꯔꯒ ꯄꯤꯔꯨꯁꯤ ꯀꯟꯍꯥꯏ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞꯊꯈꯤ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯏꯃꯨꯡꯗꯣ ꯃꯟꯇ꯭ꯔꯤꯒꯤ ꯏꯃꯨꯡꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯇꯤꯊꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯃꯤꯐꯝ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯃꯌꯥꯝ ꯑꯗꯣ ꯂꯥꯡꯂꯤꯉꯩ ꯀꯗꯥꯏꯗꯩ ꯔꯦꯗꯤꯑꯣ ꯄꯥꯎ ꯇꯥꯕꯅꯣ ꯀꯔꯝꯕ ꯀꯥꯜꯗ ꯇꯦꯂꯤꯚꯤꯖꯟ ꯌꯦꯡꯕꯅꯣ ꯈꯕꯔ ꯄꯥꯗꯣꯏꯅꯣ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯨꯅ ꯃꯥꯅ ꯆꯠꯄꯗ ꯐꯨꯔꯤꯈꯥꯎꯗꯔ ꯕꯦꯛꯇꯔ ꯍꯥꯞꯇꯨꯅ ꯀꯣꯏꯄꯨ ꯄꯨꯕ ꯌꯥꯕ ꯔꯦꯗꯤꯑꯣ ꯃꯆꯥ ꯑꯃ ꯄꯤꯔꯕꯗꯤ ꯃꯗꯨꯅ ꯑꯗꯨꯝ ꯂꯥꯌꯦꯡꯖꯈ꯭ꯔꯗꯧꯕꯅꯤ ꯐꯣꯡꯉꯝꯗ꯭ꯔꯕ ꯄꯥꯎꯈꯣꯡꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯕꯒꯨꯝ ꯍꯔꯥꯎꯅ ꯀꯟꯍꯥꯏꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯆꯨꯝꯂꯛꯀꯅꯤ ꯆꯨꯝꯂꯛꯀꯅꯤ ꯁꯨꯝ ꯆꯨꯝꯂꯛꯀꯅꯤ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯁꯤꯟꯅꯔꯦ ꯀꯟꯍꯥꯏ ꯇꯣꯃꯥꯜ ꯑꯃꯅ ꯑꯃꯗꯒꯤ ꯃꯀꯣꯛꯀꯤ ꯄꯣꯠꯁꯤꯡ ꯑꯗꯣ ꯊꯣꯡꯒꯠꯅꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯊꯨꯡꯐꯝ ꯌꯧꯍꯟꯕꯤꯔꯣꯏ ꯀꯩꯊꯦꯜ ꯈꯝꯈ꯭ꯔꯕꯗ ꯀꯨꯕꯦꯔꯒꯤ ꯆꯥꯛ ꯍꯣꯇꯦꯜꯗ ꯇꯝꯂꯛꯏ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯀꯟꯍꯥꯏꯅ ꯀꯨꯕꯦꯔꯒꯤ ꯃꯆꯥ ꯑꯇꯣꯝꯕꯗꯣ ꯀꯧꯁꯤꯜꯂꯤ ꯅꯪꯒꯤ ꯔꯦꯗꯤꯑꯣ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯀꯔꯤ ꯀꯧꯏ ꯄꯣꯀꯦꯠ ꯔꯦꯗꯤꯑꯣ ꯀꯧꯏ ꯄꯥꯝꯕ꯭ꯔꯣ ꯏꯄꯨ ꯑꯅꯤꯕꯣ ꯇꯣꯃꯥꯜꯅ ꯑꯣꯛꯂꯛꯏ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛꯀꯤ ꯗꯔꯀꯥꯔꯅꯤ ꯃꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯂꯪꯅꯔꯛꯏ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯇꯥꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯅꯧꯕ ꯑꯃ ꯂꯩꯔꯒꯦ ꯈꯜꯂꯦꯅꯦ ꯅꯠꯇ꯭ꯔꯥ ꯏꯄꯨ ꯍꯦꯔꯥ ꯏꯕꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯑꯩꯈꯣꯏꯁꯤ ꯑꯪꯀ ꯑꯃꯅꯤ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯀꯨꯕꯦꯔꯒꯤ ꯃꯆꯥꯅꯨꯄꯥꯒ ꯔꯦꯗꯤꯑꯣꯒꯤ ꯃꯔꯝꯗ ꯋꯥ ꯇꯥꯅꯩ ꯑꯅꯧꯕ ꯔꯦꯗꯤꯑꯣꯒꯤ ꯑꯅꯧꯕ ꯑꯁꯥꯗ ꯃꯣꯃꯣꯟ ꯇꯧꯅ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯑꯍꯤꯡ ꯌꯥꯔꯦꯛꯅꯅꯕ ꯀꯩꯊꯦꯜ ꯁꯪ ꯄꯥꯡꯂꯛꯏ ꯉꯁꯤ ꯃꯦꯝ ꯁꯥꯍꯦꯕꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯆꯞ ꯆꯥꯅ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯅꯤ ꯃꯟꯇ꯭ꯔꯤ ꯁꯥꯍꯦꯕ ꯑꯣꯐꯤꯁꯇꯒꯤ ꯉꯂꯞ ꯍꯜꯂꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯤ ꯃꯦꯝ ꯁꯥꯍꯦꯕ ꯃꯀꯦ ꯁꯦꯝꯂꯤ ꯇꯟꯖꯥꯁꯤꯗ ꯃꯅꯥꯏ ꯑꯃꯅ ꯍꯪꯒꯠꯂꯛꯏ ꯁꯥꯍꯦꯕꯄꯨ ꯑꯍꯜ ꯑꯅꯤꯅ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯔꯤ ꯆꯪꯍꯜꯂꯛꯎ ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯔꯕ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯆꯪꯂꯛꯇꯨꯅ ꯃꯟꯇ꯭ꯔꯤꯗ ꯃꯈꯨꯠ ꯂꯣꯟꯅꯔꯩ ꯄꯥꯕꯨꯡ ꯑꯅꯤꯕꯨ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯀꯟꯍꯥꯏ ꯇꯣꯃꯥꯜꯅ ꯏꯕꯦꯝꯃꯒꯤꯗꯃꯛ ꯈꯨꯗꯣꯜ ꯑꯃꯇꯪ ꯄꯤꯖꯒꯦ ꯂꯥꯛꯆꯕꯅꯤ ꯇꯣꯃꯥꯜꯅ ꯃꯣꯠꯂꯕ ꯃꯥꯒꯤ ꯀꯣꯛꯁꯦꯠꯅ ꯆꯦꯛꯁꯤꯟꯅ ꯌꯣꯝꯂꯛꯄ ꯔꯦꯗꯤꯑꯣ ꯃꯆꯥ ꯑꯗꯣ ꯃꯟꯇ꯭ꯔꯤꯗ ꯄꯤ ꯃꯁꯤꯃꯇ ꯏꯕꯦꯝꯃꯗ ꯄꯤꯕꯤꯌꯨ ꯃꯁꯦ ꯄꯤꯔꯝꯗ꯭ꯔꯕꯁꯨ ꯄꯥꯕꯨꯡ ꯑꯅꯤꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯃꯟꯇ꯭ꯔꯤꯒꯤ ꯁꯦꯔꯥꯟꯅꯕ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯀꯟꯍꯥꯏꯅ ꯎꯕꯗꯒꯤ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯪꯁꯥꯔꯁꯤꯗ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯂꯝꯖꯦꯟ ꯌꯥꯎꯗ꯭ꯔꯕ ꯄꯣꯠ ꯊꯥꯡꯂꯒ ꯏꯕꯨꯛꯇꯪ ꯊꯛꯆꯕ ꯇꯣꯜꯂꯕ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯑꯄꯥꯝꯕ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯎꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ ꯅꯈꯣꯏꯒꯤ ꯈꯨꯗꯣꯜ ꯑꯁꯦ ꯑꯩ ꯂꯧꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯟꯍꯥꯏ ꯇꯣꯃꯥꯜ ꯃꯔꯨ ꯂꯨꯛꯊꯈꯤ ꯃꯟꯇ꯭ꯔꯤ ꯁꯥꯍꯦꯕꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯇꯪ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯤꯅꯤꯅꯦ ꯀꯟꯍꯥꯏ ꯇꯣꯃꯥꯜꯒꯤ ꯈꯨꯏꯔꯕ ꯃꯤꯂꯨꯁꯤꯡ ꯑꯗꯣ ꯄꯤꯔꯥꯡꯅ ꯊꯨꯝꯈ꯭ꯔꯦ ꯃꯣꯠꯂꯕ ꯐꯩꯖꯣꯝ ꯀꯨꯟꯖꯥ ꯃꯁꯤꯅ ꯁꯦꯡꯂꯕ ꯃꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯌꯥꯎꯔꯕ ꯄꯤ ꯃꯔꯤꯛꯁꯤꯡ ꯑꯗꯣ ꯇꯩꯊꯣꯛꯆꯩ ꯈꯣꯟꯖꯦꯜ ꯇꯅꯤꯛꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯇꯝꯂꯛꯏ ꯅꯣꯡꯃꯇ ꯃꯥꯏꯊꯤꯕ ꯅꯪꯈꯤꯗ꯭ꯔꯤꯕ ꯃꯟꯇ꯭ꯔꯤꯒꯤ ꯃꯥꯏꯊꯣꯡ ꯉꯥꯡꯂꯛꯏ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯍꯨꯃꯥꯡꯃꯜ ꯃꯇꯨꯝꯅ ꯂꯩꯖꯈꯤꯕ ꯈꯨꯗꯣꯜ ꯄꯣꯠꯇꯣ ꯂꯧꯁꯤꯜꯂꯤ ꯑꯍꯜ ꯑꯅꯤ ꯑꯗꯣ ꯍꯟꯈꯤꯅꯅꯕꯒꯤ ꯕꯤꯗꯥꯏ ꯅꯤꯔꯛꯏ ꯃꯟꯇ꯭ꯔꯤꯅ ꯈꯥꯝꯃꯤ ꯅꯈꯣꯏꯒꯤ ꯏꯕꯦꯝꯃꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯍꯟꯕꯤꯈꯤꯅꯨ ꯏꯕꯨꯡꯉꯣ ꯁꯥꯍꯦꯕ ꯉꯁꯤꯃꯛ ꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯑꯗꯣ ꯐꯒꯅꯤ ꯊꯥꯖꯗꯦ ꯅꯣꯡꯃ ꯐꯔꯒ ꯂꯥꯛꯆꯒꯦ ꯃꯦꯝ ꯁꯥꯍꯦꯕꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯃꯟꯇ꯭ꯔꯤꯅ ꯀꯟꯍꯥꯏ ꯇꯣꯃꯥꯜꯒꯤ ꯈꯨꯗꯣꯜ ꯄꯣꯠꯇꯣ ꯃꯥꯒꯤ ꯃꯦꯝ ꯁꯥꯍꯦꯕꯇ ꯄꯤꯔꯩ ꯁꯦ ꯃꯁꯦ ꯅꯪꯒꯤ 50 ꯁꯨꯕ ꯅꯄꯣꯛ ꯅꯨꯃꯤꯠꯀꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ
खुदकता मतम पुंबदा लोइनदुनता लैबा मेम साहेब की करेम कथाइनब मिनोक्तो नोकलगा हाइरई हाइमा सिदी कैकांदोइबा वहाईदुगी आर्थ खंगब मंत्रीना खोंजेन कलप हाइरई नंगने नपुंसीदा फंखिब खुदोलसिंग फंगलक्कदबसिंग मदुदगी मसीना ख्वाइदगी ममन यामलबनी खंगु मसे फंगनब होनबदा मिसक अनीगी चरा कया कया सिटख्रबनी मतम पुंबदा अपिकपबु मिराइब तोलब वखलदो थादोउ अइगी ngasiगी लाइबक नंगना नकेते सेमदुना हिंगलिब महिंग मदो अपिकपसिंगी थौजालननी कोन वारी तमलगे मपान मी लाक्ला माले थोकलसी।